ngasi numidang waram da phongkiba pausesing da yawba headlinesing mayam da pawdomjari namthak tawraga sahi noribi nupi macha ama phamlaluba mioi ama sahi kunithoi fadok pikhre pathok chage taminase sahi noribi nupi macha ama bo namthak tawraga phamlalubagi maralda mioi ama sahi kunithoi jail da thambaga loinana lupa lising 13 fine thinanaba khangankhre fast track special court number 2 gi judge w tonen gi court sentence hearing chatharaba matung da Kakching district Waikhong police station manung channa leiba tok pasing mayai leikai dagi oinam Robin Chandra Singh sahi nifumanga koba mioi ama sahi kunithoi gi jail da thamna na bawel pike bani hairi case asigi sentence hearing chatharakpada special public prosecutor M Bisanbor Singh na mara leiraba mioi asibu prevention of children from sexual offences POCSO Act 2012 ki makhada khwaidagi kanbajarak bibina na taksin ki accused ki maikei the advocate L Indra Kumar Singh na lepki August 13 da court asina Wanam Robin Chandra Singh bu POCSO Act 2012 ki section 419 ki makhada mara leire haina conviction piba lekhrabani madugi matung tarakpada ngasi sentence hearing chatharaga mara leiraba mioi asibu sahi kunithoi gi jail da thambaga loinana lupa lising 13 fine thianana bakhangan khibani sentence hearing chathanabagi damakta Wanam Robin Chandra Singh bu ngasi sajiwa dalaiba Manipur Central Jail dagi court ta purakhi special public prosecutor na mara leiraba mioi asi akan bazairak pibaga loinana victim oihurabi nupi macha aduda compensation oina lupa lakh 3 pibina na bawafam court ta thamki defense ki maikai da lep ki ba advocate L Indra Kumar Singh na haiki Wanam Robin Chandra Singh hairiba mioi asi lairaba mioi ama oibaga loinana imung puri bani masigi ju mathakta case asigi investigation chathabada mapung fana cooperation piduna lakhi maramaduna khara yangba jairak piba mathautai nakalani go wafam tarba matungda fast track special court number 2 ki judge W Tonen haiki IPCC ki section 419 ki matung ina case asida mara leireba mioi asi yamdrabada chahi ahom phawba jail da thambaga loinana fine thian gadabani POCSO 1 ki section 42 ki makhada chahi kundagina mapunsi supa phawba jail da thamba yai case asigi oinadi mara leireba oinam Robin Chandra Singh chahi kunithoi jail da thambaga loinana lupa lising 13 fine thinana ba wail pire haina court na lauthokhi panba yabadi mara leiba mioi asi kumja lising ani 13 ki me kunipanda faraga tha taruka numit mari ni jail da thamlurabani kumja lising ani 13 ki December ani da bail da thadoki bani hairi Marathana channel asidagi mitna kong oi kanai khanbiragadi adumna subscribe like amadi share tobiramo hoji paw makhata si Biren ki audio tape ki case Manipur da hojik thokliba kangluk ki irang asiga mari leinana Manipur ki chief minister oiramba nongthomba Biren ki ni haiba audio tape amagi matang da Supreme Court na chatharakpa case ki makha taba hearing hayeng chatharagani hairi hiramasi ki matang da forensic report pikhalakna ba court na mangjawna na khanghalakpa laikhrabani China ki scientist singna Angang pokpa ngamgadaba robot semgatpa ngamle singthaningai oiba mawongda reproductive technology chawkhalakpaga iroinana China ki scientist singna maliam da ahanba oina Angang pokpa ngamgadaba robot semgatle Guangzhou da leiba kaiwa technology na maru oiba thodang lauraga paikhatliba thorang asigi makhada puthokliba robot singna asengba mioibaga chap manaba mawongda tha tara naupuraga Angang pokpa ngamgani haina report amana phangdokli Singapore gi Nanyang Technological University gi PIS the graduate Dr. Zhang Ki Feng gi lising makhada paikhatliba thorang asina maramoiraga angang unabaga mari leinaba khudong sadaba kya marum mayuk nariba mioi singda chauna mateng oinaragani kumja lising ani 13 ta mapung fana puthoknaba pandam thamliba robot ama semgatpada chawrakna US dollar lising 13 sangadawri hairi yum palaba matai manau kya mamita masa oba phangdabagi awaba kya mayuknaba yauri adubu China gi scientist singna semgatliba robot asigi matingna araiba mawongda mamita masa oba phanghalagani hairi